Akashbani Imphal Nayani Devi na pau pajari ahanbada maru oiba pau Manipurna punna takaman chani ni phu phangduna aniswa North East Olympic Games ki champion oire Mukhyamantri Nongthombam Birena hairi Raja asida maram kharadagi yum thadokduna chatluraba sing mahusagi Israelda amuk halakpabu taramna okli amasung thagatningai ni Indonesia ki Bali da pangthokpa G20 mifam yaururaba matungda Pradhan Mantri Narendra Modi New Delhi da halakre amasung tangkak ani thokna pangthokka dauriba Gujarat Bidhan Sabha Mikhalgi ani suba tangkaki mirepche pisanbagi matam ngasi loire aduga ahanba tangkaki na ngasi mirepche lokthokpagi aroiba numitni Manipurna aniswa North East Olympic Games ki champion oire ngarang Shillongda loisin khiba games hasida Manipurna sanagi takman marphunipan lupagi humphudra manga amasung senjengi humphudra taret punna takaman chani ni phu phangduna overall team champion oikhibani games hasida asamna sanagi takaman humphudra mapan lupagi humphuma thoi amasung senjengi humphu humdoi punna takaman chani sumna ahum phangduna ani subata khi Arunachal Pradesh na sanagi kuntra mapan lupagi kuntra taru amasung senjengi kuntra taret punna takaman chama tarani thoi phangduna ahum suba takhi Meghalaya na mari suba Nagaland na manga suba Mizoram na taruk suba Tripura amasung Sikkim na taret suba amasung Nepal suba takhi Games hasida awangupok rajagi sanaroi lising ahume henbana tongan ba masana tarani banda thoi ehen tanaki Northeastern Hills University Shillongi Sai Complex ta pangthoki baloi sinbegi thoramda wangang bada Meghalaya gi Mukhyamantri Konark ke sangmana hai Games hasim mapung phana pangthokpa ngamkiba si raija asigi chawna mai pakpa amani mahakna hai lamdam asongi na harol singna Games hasida saruk yaduna makhoi gi haithoi singthoibe sing utkiba duna awang pok lamdamgi apunbagi saktam sagatpa ngamle Games asigi North East Olympic Games ki mathangi edition Nagaland na yumbu oiduna pangthokani Mukhyamantri Nongthombam Birena hairi awang nongpok lamdam asi matam amada lalhobagi samasana thallaba lamdam ama oina miyamna launarami adubo hujikti wakhalon adu tapna mami samkhre Imphal ge ahanba Manipur Rifles ki banket holda pangthokpa tongan ba lalholup singi mioi kuntra mathoi sarkar da khulai tahdoktu na changjakhibagi thoramda wafam asi Mukhyamantri na phongdokhibani Mukhyamantri na hai tongan ma maram kharadagi yum tahdoktu chatluraba sing mahosagi ichelda mo ahlakpa si taramna oi amasung yamna thagatningai ni awang nongpok lamdam si matam amadadi lalhobagi samaja singna santi raksagi phibam yamna sokjillure adubu kendrada Pradhan Mantri Narendra Modi amasung Griha Mantri Amit Shah gi lamjing makhada anoba thausil thorang kaya paikhatuna rajniti gi oiba awhongba kaya lakpadagi hujikti singthaningai oina phibam phagalakle Lawu Singu Mantri Thongam Biswajitna hairi Lawu Singuga mari lainaba scheme sing lawmi singda phanganbaga loinana makhoida ningthina training piba tangai phade Imphal ge konung mamangda leiba iboyame sumanglela sanglenda ngarang pangtokkiba raija thaki krisi mela lising ani khuni thoida wangangbada Sri Biswajitna hai Lawu Singu gi thabak thoram singda awonba mapuraknaba raija gi Lawu Singu bibhagna akanba thabak lokhatli Lawu Singu gi thabak thoram singda ahongba laknabagi damak Pradhan Mantri Narendra Modi gi wahai ahum reform perform amasung transform haiba wakhalon adu ningthina induna lawmi singna thabak tawrabadi makhoi masagita natana leibak asibo ahongba ama purakbada ajoba mateng oigani mahakna hai lawmi singda ithai lakhong ningthina pinaba sarkarna hotnari masina labuk singda chahi chupa tongan ma mahimarung thaba yabagi khudong chaba phanganba ngamlagani Thauramduda wangangbada Tourism Corporation of Manipur gi Chairman Karam Syam MLA na hai longmi singi sel thungi phiban phagat ahlabata da lamdam si chakhatpa ngamgani machigi damak longmi singna lawu singu ka mari lainaba tongan ba thabak thauram sing yauna atai thabak singda mai onjilabadi thabak phangdabagi samasya ningthina kokanba ngamlagani Bahujan Sahitya Academy Indiana tongan balamda singthaningai orba thabak tawriba singda ikai khumlaba utuna piba kumjali singani kuni thoigi oina Nagamakpal singjubung lairakta leba United Chungthas ki founder
President Chongtham Tomba Singda Sahitya Ratna National Award Pirakle. Tha asigi tarahumdoida Delhi gi Karor Bagda leiba Garuwal Bhavanda Pangthokpa Academy asigi ahum suba National Conference ta mana asi Sri Tombada khutsinnarakibani. Nongpok thangba Arunachal Pradesh thokiba Battle of Walongi Diamond Jubilee gi thoram Bharat Army na pangthokre. Arunachal Pradesh ki Walongda China Lanmi ga sokna khiba lanpam aduda Bharat Army na mathawna phana amasung kathopga ga loinana thengna khiba lanpam adubu ningsingduna Bharat na Lanmi na Diamond Jubilee gi thoram asi pangthokpani. Tawang sector dagi Walong phawa tha ama chumna thengna khiba lanpham aduda thauna pharaba Bharat Lanmina China gi PLA bu laina thengna bangamki thauram asiga mari leinana Bharat Lanmina Tezpur dagi Walong phawa mega motorcycle expedition amasu pangthokki. Tabiriba pawasi Akashbani Imphal dagini Pradhan Mantri Narendra Modi Indonesia gi Bali da pangthokpa mifam yaururaba matungda New Delhi da halakre. Indonesia sarkar amasung miyam amadi laibak adugi Rashtrapati Joko Widodo Pradhan Mantri Narendra Modi da ulakpa miyong misan phajabagi damak Pradhan Mantri na thagatpa phongdokhi. Mifam aduda Pradhan Mantri na wangang kiba du mai pakpa amani. Mifam aduda saruk yakiba tongan ba leibak singi luchingba kayaga wari sanaduna Bharat na lauriba thaudangi matangda khangankhi. G20 mifam loisinbagi thauramda Bharat da G20 gi presidency khutsinakhi. Bharat na G20 presidency asi mathang thage amadagi pairagani. Loisinbagi thauramda wangangbada Pradhan Mantri na hai G20 de yauriba lebak singi marakta Bharat ke hena phaba mari sagatpa ngamlagani. Malengbi oina hujik oirakliba rajniti sel thungi lamda sotharakliba chinja ke awaba amadi energy gi lamda laibak masel tengbang pinabada hena khudong chahallagani. Mifam aduna G20 de yauriba lebak singna amata oina lawu singu chinjak amasung tengbang pinaba hengat anabagi waphamsu amata oina phongdoknakhi. Gujarat Vidhan Sabha Mikhalgi Ani Suba Tangka ki mirep chepi sinbigi matam ngasi loiragani mirep singi scrutiny heng pangthokani tangkak asida Vidhan Sabha Kendra marphutraw humdoida mathang thagi mangada bo thadanagani amaromda mathang thagi amada pangthokadawriba ahanba tangkak ki mirep che lokthokpagi ngasi aroiba numitni tangkak asiki ona election commission na mirep chamapan marphudra mapan gi mirep oibagi ayaba pikhrabani tangkak asida punna Vidhan Sabha Kendra Marifu Mapanda Mikhal Pangthokani Mikhal Singa Sida Bohtar Singna Masing Yamna Tholoktuna Bhot Hadanabagi Damak Election Commission na Akhanaba Thaurang Lokhatle Marak Asida BJP na Makhoigi Mirep Ahungi Ming Ngarang Lauthokre Dola Sina Hujuk Bahwada Vidhan Sabha Kendra Sama Marfuma Thoida Mirep Thagatli Dola Sina Baroda Jilagi Bajalpur Sit Khaknatana Atai Sit Punamakta Makhoigi Mirep Thagatli Ahmedabad pangthokpa Mikhalgi rally amada wangangbada BJP luchingba amasung Griha Mantri Amit Shah na hai Gujarat ke hojik Mukhyamantri oiriba Bhupendra Patel na mathangi Mukhyamantri adumak oiraba yabagi phibamda leire. Uparashtrapati Jagdeep Dhankar na hairi Bharat ki Comptroller Auditor General CAG asi malengbi thakta afaba audit ki organization ama oina sak khangnare. New Delhi da leba CAG ki office ta ngarang ani subo audit divas sangabagi thauramda saruk yaraduna Uparashtrapati na hai CAG bu malengbi thakta sak khangnarakpa asina tongan ba United Nations ki organization kaya da su audit tawbagi thabak chathari miyamda afaba lengak sasangi mahau ningthina phanghanba ngamnaba miyamgi damak paikhatpa tabak thauramsing manung mapan phawna ubangamba mawongda thamoi singna thabak tawbagi tangai phadaba lei. Aroibada maruiba pau amu hana Manipurna punna takaman chanini phangduna ani suba North East Olympic Games ki champion oire. Mukhyamantri Nongtombam Birena hairi raija asida maram kharadagi thadokuna chatluraba sing mahusagi ichelda amuk halakpabu taramna okli amasung thagatningai ni
Indonesia Bali da pangthokpa G20 mifam yaururaba matungda Pradhan Mantri Narendra Modi New Delhi da halakre amasung tangkak ani thokna pangthokadauri mikhal pangthokadauriba Gujarat Vidhan Sabha mikhalgi ani suba tangkaki mirepche pisanbegi matam ngasi loire aduga ahanba tangkaki nangasi mirepche lokthokpagi aroiba numitni paulojare.